आकाशवाणी इम्फाल मोइरांगथे बिहाइबिना पाउ पाजरी अहानबदा मरुइबा पाउ मणिपुर मपानदगी चंगलप मियोइ खुदिमक एप्रिल 19 कोविड नेगेटिव ओइ हाइबगी रिपोर्ट लोइनरकदबनी हाइरि हांचित पांगथोकदबा नेशनल एलिजिबिलिटी कम एंट्रांस टेस्ट पोस्ट ग्रेजुएट नीट पीजी एग्जामिनेशन 2021 यैथोखरे डोनर मंत्री डॉक्टर जितेंद्र सिंह हाइरि अनौब भारत सेंबदा अवांग नोंपोक राज्य सिंह मपुंग ओइबा थौदांग लौगनी अमसुंग रशिया की कोविड 19 वैक्सीन स्पुतनिक B की अहानबा बेज एप्रिल था मनुंगदा भारतता थुंगलरगनी लेबाक असिदा कोविड 19 की लाइसेट अमुक हन्ना संदोरकलिबा असिगी यंगलगा सेक्शन बवाटपगी थौंगसिंग तोपिनाबा हाइजरी तंगाई फदबा सेक्शन थौरांगसिंग ngakna चटपगा लोइनना सही 95 की मथक्ता लैबा मियोइ खुदिमक सुंसोइ सोइदना वैक्सीन कापथोपियु युमदगी हेक चथोपदा फेस मास्क उपियु मी अमगगी मरक्ता फुट तरुक लापना लैबियु माइ मिट अमदि खोचा टोइना हांदोक्तुना तरु तनाना थंबियु हौजिक मपुंग ओइबा पाउ राज्य सिदा मपानदगी चंगलप मियोइ खुदिमक एप्रिल 19 सुंसोइ सोइदना कोविड नेगेटिव ओइ हाइबगी रिपोर्ट लोइनरकदबनी हाइरि राज्य की हेल्थ एंड फैमिली वेलफेयर की डिप्यूटी सेक्रेटरी ना थोकपा चेरोल अमना हाई कनागुंबा मियोइ अमना राज्य सिदा चंगलके हाइरबदी राज्य सिदा यौरकदबा पुंग 9 फावगी मनुंगदा लौबा कोविड 19 नेगेटिव ओइ हाइबगी रिपोर्ट लोइनरकदबनी लानमी अमसुंग CAPF यूनिट सिंगनसु मखोइ मखोइगी पर्सनल सिंग मणिपुरदा चंगलक्तिङै ममांगदा कोविड 19 टेस्ट तौनबसु खंगनख्रे मरक असिदा मणिपुर दंगारांग मियोइ 998 टेस्ट तौबदा मियोइ 19 कोविड 19 पॉजिटिव ओइबा थेंगनखि हौजिक राज्य असिदा एक्टिव केस 198 लैरि राज्य की कोविड 19 कॉमन कंट्रोल रूम ना ngarang numitang waidam thokiba chirol amada hai nauna positive oikiba myoising adu Imphal West dagi tara Churachandpur dagi mari Bisnupur Kaksing Kangpopi amasung Thobal dagi amamamni Imphal airport ngarang punna passenger sama 38 test tobada covid 19 positive oiba myoi ani thengnaki hauzik rajya sigi apunba positive case ki masing 9,958 yore हौखिबा पुंग 12 दा कोविड की अनाबा मियोइ तरा नाबा फदुना डिस्चार्ज तौखिबा लोइनना लैना असिदगी नाबा फखिबा मिगी मसिंग 9,958 सुरे नाबा फरगुलगी चांग चादा 49.25 नि मरक असिदा थौबाल जिला दगी मियोइ अनि ngarang कोविड 19 पॉजिटिव ओइरपदगी मखोइगी लैफमसिंग कंटेनमेंट जोन ओइना जिला दगी डिस्ट्रिक्ट मजिस्ट्रेट ना लाक्थोक्रे नागालैंड दा ngarang मी 9 नौना कोविड 19 पॉजिटिव ओइरपदगी राज्यदुदा अपुनबा पॉजिटिव केस 13,932 सुरे हक्सेल मंत्री SP फोमना हाई मखोइनि 9 दुगी मनुंगदा कोलुमदोइना कोहिमादगी 19 दिमापुरदगी अमसुंग अनिना लोंगलेंग हकोकसुंग अमसुंग फेक जिलादगिनि ngarang मी अहुम नाबा फरखि हौजिक एक्टिव केस 128 लैरि मेघालयदा ngarang मौदा 3 नौना पॉजिटिव ओइरपदगी एक्टिव केस मसिंग 138 यौरे ngarang मी अहुम नाबा फदुना नाबा फबा मसिंग 19,993 सुरे ऑफिशियल ओइबा डेटा मतुंग इना मेघालयदा ngarang मिदांवाइरम फावबदा कोविशील्ड वैक्सीन डोज 1,63,795 काख्रे थौबाल पुलिस कमांडोना अकक्नबा पाउ अमा फंगबदगी SP डॉक्टर S इबोमचागी रुचिंग मखादा वांगबल खोंनांग मखोंदा अचत अवोक्सिंग थीबु हुंबगी थबक चथबदा अल्टो कार अमगा इको भेन अमगा चेक तौबदा हेरोइन नंबर 4 ग्राम 435 रोम फारे हाइरि गाड़ी सिंह अदुदा तोंगलप मियोइ मरिसु फारे फारबा मियोइ सिंह अमदि पोलम सिंह अदु थौबाल पुलिस स्टेशन दा सिनख्रे हाइरि मणिपुर सरकार की सेरिकल्चर डिपार्टमेंट सिनबा नुमित हुमनी चथगदबा कुकुन बायर्स एंड सेलर्स मीट कम एग्जीबिशन 2021 ngasi project management complex hangaipat Imphal da horagani hogdokpagi thoramda sericulture mantri awangbo mai CAF and PD mantri thoksom saitabrata singh Manipur Vidhan Sabha gi hill area committee gi chairman Laisio Kaising amadi MLA singh Haikham Dingo Singh amasung nahakpam Indrajit Singh yawgani numit humni gi thoram asida technical session ani leigani tabiriba pawasi akasbani Imphal dagini National Eligibility Cum Entrance Test Postgraduate NEET PG Examination 2021 यैथोक्रे परीक्षा से थासिगी 19 दा तौबनी तौरंपनी अदुबु COVID-19 की अनाबा मसिंग नोमगी हेंगलपदगी वारे असि सरकारना लौखिबनी परीक्षा असिगी मतम हौजिक लैरिबा फिबम असि यंगसिलबा मतुंगदा लेपकनी
Hakseal Mantri Dr. Hasbardana Twitter da thagatpa warol amada hai hawalagliba naha oiriba medical gi satra singi haksang phanna leinabagi damak warit asi lokhibani. Asami Shiksha Mantri Hemanta Biswa Sarman hairi metric parikha hana lekhi matung ina pangthokani mantin hai rajyadu da mikhalgi model code of conduct sanaribana anoba sarkarna parikha si warit logani. Kasbani ga wari sanabada secondary education board ki chairman Ramesh Chandra Jain na hai hana lekhi matung ina metric parikha me 13 dagi pangthokani. Donor Mantri Dr. Jitendra Singh hairi anoba Bharat Chembada awang nongpok rajya singna mapung oiba thawdang logani. Sustainable livelihoods investing in women for a new India hai bahiram sida wangang bada Dr. Jitendra Singh hai lamdam asigi nupi sing entrepreneur oina mahoksadagi mangjil thana leirakli nupi gi self help group singi matangda hep panbada awang nongpok lamdamna matam punamakta mangjil thari mang hai awang nongpok rajya singda hingnabagi lambi semba amasung sel thungi sakti pibagi daita loriba mating leiba nupi luk yamarum lei. Russia da leiba Bharat ki ambassador Bala Venkatas Barman hairi Russia ki COVID-19 vaccine Sputnik V gi ahanba batch April tha manungda Bharat ta thunglaragani. Chili Venkatas na hai Bharat ta vaccine sabagi sang tapna hengalakli amasung tha amada dose koti manga hena saba ngamlagani. Bharat ta leiba Russia ki deputy envoy Raman Babuskina imsakaisa namita hai Bharat ta athu akai gi oina sinanaba Sputnik vaccine ayaba piba asina leibak anigi punna thabak tawminabagi akhanaba marida anoba mayon ama puraklagani. Sputnik V vaccine asi Bharat ta sinaba yare haina ayaba piba suba COVID-19 vaccine ni. Bharat na vaccine asi sinaba khumbu suba leibak oiragani. Vaccine asi malengi apunba misingi chada nifu natraga leibak sing punchillaga apunba mising billion ahumda sijinabagi ayaba leire. Bharat ta COVID-19 gi oirakliba phibam asigi yenglaga Kendra Sarkarna Archaeological Survey of India gi makhada leiba Kendra nangak seliba monument site amasung museum sing khudaktagi thingjinaba warep laure. Culture Mantri Prahlad Patel hai monument sing asi me 15 phawba thingani. Laibak asida coronavirus positive oibigi chang leptani hengalakli masiga loinana aba pharakpagi changsu hantarakli adum oinamak laibaki mafam kayada covid ki vaccine kapagi thabakti khumang yangna sangchili. Haksel amasung yaiphayimbal mantraloin hai haujik phawda laibak asida punna beneficiary koti 13 lakh ifumari henbada covid-19 ki vaccine kapkhre hokhiba pung kunmari da covid-19 ki vaccine dose lakh 13 henna kaphi. Hariba matam asigi manungda covid ki anoba case lakh anigi mathakta thengnaki masiga loinana apunba positive case ki masing koti ama lakh nipu hele. Laibak asida covid laina hek sandorakpadagi haujik phawda nomada positive case ki masing khwaidagi yamba changda ngarang covid ki anoba case lakh anigi mathak yokhi. Mantraloin hai laibak asida haujik covid ki active case lakh 13,900 henna leire. Masi apunba positive case ki chada 10.5 mari mangani. Haukiba pung kunmari da laibak asida covid ki anaba lising ama sunna kunthani pan sikiba loinana laina asidagi sikiba migi masing lakh ama lising humdai hele naba pharakpagi changsu chada 45.ahum amada hantharakle. Losilakpada covid-19 dagi ngakthoknaba face mask upa foot 6 laknana leiba khutsa amadi maimit taru tanana thamba haiba achamba thong asi ngakna chapinaba amuhanna ninsingjari. Aroibada maruiba pau amok Manipur mapandagi changlakpa mi khudingmak April 19 dagi covid negative oi haibagi report loinarakadabani hairi. Hangchit pangthokadaba National Eligibility cum Entrance Test Postgraduate NEET PG Examination 2021 leithokre. Donor Mantri Dr. Jitendra Singh hairi anoba Bharat Chembada awang nongpok rajya singna mapung oiba thawdang logani amasung Russia gi covid-19 vaccine Sputnik V gi ahanba batch April tha manungda Bharat ta thunglaragani paulejare.